Thasigi tang taretagi numit Chamanigi National TB Elimination Program NTEP campaign Houdok-Lagani. Ngasi Lamfelgi RDO wing the pangthokiba paugi mifam amada TB State Nodal Officer Dr. Hemlata Thoksomna Pongdora Kibada TB leina ase lying laga fabangamba leinani Ministry of Health and Family Welfare New Delhi Central TB Division na Kumja Inglisingani ga kunmanga phaobada TB leina ase India dagi muthatnabagi lauthoki matung ina lokalakpa khongthang mari leinana Numit Chamani campaign program asi Houdok-Lagani 100 days campaign program asiga mari leinana Manipur-gi oina Imphal West, Imphal East, Thoubal, Kakching, Kangpokpi amadi Churachandpur hairiba district taruk asi khalakpani. Campaign asida village block amadi panchayat ke level da yum da chatuna TV gi anabagi syndrome leiba sing test tauba amadi awareness pibana chingba thabak paikhatkani. Manipur Kumja Inglisingani kul humdoida TV na naba miyoi lisingani chamga humfutara leiki aduga handaki chahi Kumja Inglisingani kunmari dana leina asina naba migi masing lisingani chani nifumanga oikibaga loinana MDR da miyoi nifugamathoi lady haike. 100 days se campaign mode TB screen tawani testing tawrani treatment visa bana chingbase Manipur-gi oina su indicator kharagi matung inna akoi district taruk ka khangalak e Imphal East, Thoubal, Kakching, Chandel, Kangpokpi and Churachandpur ne akoina TB se kaigi akoina campaign mode ta lokhala inona haiba matamda Government of India na 5 years ki mamangda muthatnabagi haibagi pandam sigi makha da changchalakpani aduna door to door aduna intensified case finding active case finding chatharaba matungda akoina 100 days se campaign tawrakanda outcome se puraknaba haidi akoigi TB gi nariba mi singse naragana puthorakpa aduga mortality se handahanba kaino da early diagnosis and treatment tawrakanda mi sigi aduga prevention gi aspect na TB preventive therapy pizaraga makhata na magi close contact da TB anaba se changdanaba haibagi na chingba se tawrakanda awareness se akoi create tawba haitare batam si su yamdrabani na akoina daily activities se sum chathabagi mawong se tawragadi akoina phangbam thokpa pandam se phangoidaba oibagi akoina 100 days se campaign mode adumaina chathajaba program ne na adumaina samlapna thamsari